Handak marak asida internet ta wari angakpa khara lidari amasung masi samudra ge related ni amasung samudra dagi han oikidraba go phenomenon khara deep sea da laiba nga masing aduga myoy bagi mitna udriba aduga pochei kaya yamna rare oi aduga saktam gi nga chak ama mase thorak e aduga han oikidraba aduga thawdok wathok kaya samudra torban sing da beach sing da Australia da Mexico da Japan da ama da masigo thorak e haituni am kan linare amasung lakliba 2026-25 means masi lakadariba chahi sing asida yamna nakna mahabinash natraga praloy disastrous lakadariba Prithibi da haibase kina bom yourakle amasi namaram waraga masi ki topic asi amkan nainare sini comment su irekli madudi samudra related something unusual oiba podcast thokle hain linari masigi matang da kari no masigi matang thiru matam da asum video khara di phange masida tasena maki Australia ki seashore da adugumba jiba khara thorakre amasung madu hana adumansu oikitri haina tuli waswari su tare amram da California ki beach Mexico ki beach asom da su or fish ko Obama thorak ni haina suwari dinari so first time hoji am kan linari se or fish ki matang dani or fish ase handa California da yamna ukre masum phom khara da California da tanatra Mexico da ukre Australia da ukre Santiago da ukre or fish ari se masi pick padagi chaur ba phau da lai jani futra mari munga sang phau da or fish lai wan sam ipa pa ba thangum tagum na ma ki mayang len se thoba dugum type ki nga oi mare aduga ising manung sa pada masi laglak launa langna uba dugum type ki fish ni haidi aduga masi kininga ba fish amadi nate adu mak da samudra manung dagi mapan da thoraga beach ta kari kumba siduna ta duna leram ba chen ba khot pa leram bati masi yamna kininga sanket amani signal amani hai lawi masi doomsday feast ka chukawi haidi sini so in 2011 Japan da masi mafam tara bari manga da uki thorak tuna unusual oiba madu ti matung da numit nini humni ki matung da Japan ashita natana to pom ka da tsunami lucky special hit to si Japan dani aruga 2013 da California su uki or fish ase masida California da khani matung da earthquake akan ba matauki aduga 2017 da Philippines da masi or fish ase thorak ki samudra torban da maudagi khangkhau dana Philippines asida 6.6 magnitude ki yohrama haduna masida mi shoki si ki amati aso open thoki sini so 2025 sida Mexico Australia Santiago asina chingba asida urabani na masigi karino lakadori se haibagi akiba ma miam da ifau dare haina tari so next fish asin angular fish ni haidi angular fish ase yamdi chawdaba adubu ubada kiningai saktam ge adugo fish amani aduga Titanic ki maki wreckage asina samudra banuga tadun lairise masidi ki hena deep ta laiba adugo type ki ngani angular fish ase adugo masisu surface ta ising gi mathak ta maya da tawduna mafam kya ta thorakpa ukre masini hoji kinari se unusual oiba phenomenon ni han oikidaba handak uba madugo pot khara leire haina masita seng leibduna bu lei hairakpani nongsi sitpaduna una lengbani masida tha jaru dabaki wafam yaude aduga lakliba 2025 and after this coming years masi something problem oidori Prithibi the destruction toina lakadori haibase ki nei ta sengna aduga handak ekhogi India da Orissa gi sea beach singda adugo bowari ka thokre sea thousand and thousand even lakhs tagi hena ikhogi thengu se ki natural hana toramba adugi mong nataba mong da samudra di khara lapna kakhalak laga mloini ki loina marum thuba samudra torban si isingi torban manung si bum khoi safety ni khalak ta pa haipa jibas makhal asina adugi thodok amasu thengna khre haina tari masiga loina na Mumbai gi Mahim beach da su unusual oiba yamna thajadang mongda onthokni yamna nga matawkhalaktuna masi yengna khre masiga loina Kerala gi beach da su makhal mathel gi nga samudra torban da thorak laga samudra dagi chongkhat laga siba khotpa masigi image masigi saktam su sangsangna mi gi mitsing na ukre masi punamak ase hana oikidabani aduga masiga loina Australia gi Tasmania beach hariba mafam asida recently killer whale se cham yangkhei chani mukni hairi masida samudra torban sida kakhalak laga masida khara sibsia hore aduga phalphal chongdana masi sea beach workers sing inthanabagi su hot nei du killer whales ka so almost para chawngani ase mi tra mari mangana ka illu ba ya bana te kreng na kara madu intharasu inthadori ni so some
an usual oi pa duga kanglup amana asum na hairi sini samudra manung da karino amati oire sini something samudra gi nga singsina manung da leibangam da makoya se thorak ni se manung da karigumba chawrba monster ama sigumba footage de uri se asikom monster ka thorak tuna manung asida ne khai kraba meter kaya kaya sangba kaya chawba suk mehek yengba da kininga yorba sikom monster se samudra manung da gi leinung da gi thorak tuna samudra manung asida ne khai raklaba natraga karigumba ekhoi natural or ba tsunami natraga yuhara adugumba manungda oidoriba something halchal something movement ama samudra manungda oire masina tasengna signal pirise world ase adugumba timing amda in timing amda lakadore prithibi se loirakadore samudra se nikhaira prithibi se chaknga sarakadore haiduna kibadagira natraga samudra manungda nuclear bomb ko pukhai hin toribra asigumba wakhallon kayasu khannatabanati. So overall mayam na report on the lise madudi samudra da ang ko pothorakle haibase masi something chumdi haibati yaroi aduga samudra sidda Antarctica amati Australia mahadesh ani asigi thangnaba samudra se masida angakpagi image ama angakpagi pot ama Google Earth tagi uise hairiba image ase masi amna chawrba yamna danger oirba adugumba jiba amagi saktam ama oina uisini masi tasengna hairiba makhal gi jiba ase samudra manu thoraklaba masina samudra sin nei khair ko dar pa haibsi amna kinari sini aduga hojik ka Prithibi ase mong di charaktre land portion do erga su amati samudra portion da su aduna praloi gi matam se laklaba sini aduga samudra hari se masi gi 100% dagi only 5% tani hari mebana export se 95% ama hojik phau de mebana export ngam de khangba ngam de aduna asuk yam khraba ising asida pa khraba lam masida ising gi lam masida kari kari phomduna leidi punumak aduna hojik thorak libra mahijik jingningai amati natte karam haini aduga theology natraga dharma ki shastra romdi yengoma tamda dajjal natraga antichrist haina amaka ke end time thorakadori harise masi su island amata lei bani hairi aduga mak na thorakpai matang oira agati tasengna masi gi example sing se oira kani haina su thajanai maramti mak ti samudra dini amasung monster mini angakpagi kininga yopa mini amasung super power kaya yoba dugo misakni mak na karigumba samudra digi thorakpagi matam oira gadi samudra da hairi basanke singa su oirakpasu yai aduga end time oinde aduga end time natte kramain su haini hojika aikoi gi manipur da hingsa lakle middle east da hingsa lakle america amati russia ukraine gi marakta chathari Prithibi ki 63 mafam dar conflict ki chathari haina tai hojik report singa matungina aduna hojik shanti gi mahutta peace nattabagi Prithibi amadani khoi no ji hinglakli se aduna samudra da su peace ti kara mahin der kani adom da su something movement khara oirak patabani masigum buwa singchin report tawrese